Matam amada mitrang haibi afaba matay manaw amakak lairami. Mamingna Tomba amasung Rasi haina kaurami. Makoy ani na luhongba jahi ahum pharakpa aduwaida nungsirabi machanupi amakak phangjarami. Mamingna Laihau haina nungsina thonbirami. Mitrang haibi amaiba amaibi ani aduna makoy anigi machanupi aduna pungkak chawrakpa aduwaida mitrangi oiba mahai kaya amasu tambirami. Nongmagi numit amada makoygi imung adu leikol amada koithoklami. Rasi momo noglaga yengo moy babung aikoy anigi naitom poksabi ichase kayada nuksiribano. Tombana nuksibada nate aikoy anigidi mahakna thawai oiriba natro. Asumna ngangnari tanja aduda Laihau adu kurak amata nabada khongpham chahaudaduna laimaida yaisinduna tusilami. Mataw adu ubada Rasi amasung Tomba adu pakhatuna machanupigi manakta phatchen sinduna asokpa yaubra haina yengjarami. Laihau kaplaga yengudu ima babung aigi khurai ase masigi nung asina thengjinbadagi loina tatle. Rasi momo noglaga masidi kaisu tawrida asi haiduna Rasina machanupi adugi asokpa adubu mitrang tawduna pahalami. Laihau harauna amuk hawatuna akoibaduda koichen cheladuna sanarami. Mahakna asumna chelakpada lei pambi amakhak loina khuitharaduna leiramki. Madu ubada Laihau phatchen sinduna oh lei asidi ngong phana sachaba ngamjedana ising watpadagi nahakangdabro. Asi haiduna lei pambi adubu mitrang tawduna phazaraba yamna masa mareng phanna tekhatpa makhai manam nungsina lei mayam ama salhalami. Matawadu ubada matay manaw anido makoyna takpibagi mahai yale khanduna haraujarami. Tanja aduda lei pambi adu wa nganglaklami. Laihau ngakna kanan hujikta wa ngangaiduba. Lei pambi aduna thagatsari nupi macha aihaki thawaibu kanbiri. Laihau ngakna adubu nahakti lei pambini mataw karamna wa ngangbang ngamlibano. Lei panbi aduna aihakpo nahakna mitrang tawduna amuk nawna salhanbiri maduda ngangbang ngamjabani. Laihaudo momo noglaga adudi nang aiga itasanasiko. Asumna makoygi imung adu mayumda halaklami. Rasina ahawba mathelakoy semladuna harauna imung adu chamin thakminarami. Mathangi numitani Laihau adu mama Rasida mamanabiga sanaba ngaihak chatluge haiduna thoraklami. Mamanabi takhelaiso mabu ngaiduna thongalda leiramki. Anidu harauna maninggi lampak aduda sanaba thoraklami. Matam aduda leipak adugi Rajkumar machin manaw ani aduso manai kayana ngak seladuna mukna sanaramki. Madu ubada anido harauna chensinduna thawai tana yengjarami. Rajkumar ahal chinglenna manaw nupa Chandrabu maithiba piramki. Chinglen momo noglaga aina haidro aina soidana kani haidana. Chandrana yambungna masakan ma kitang hen kitawbani ai khongpham chahauda tawni mathang sanabadadi aina soidana ngamgani. Chinglen makhol hauna noglaga ngamloidabada ko wajaw khangangano maduna nahaki maithiba oigani. Asi haiduna machin manaw ani adu nungsinana konsinnajarami. Tanja aduda pikliba chinglenna babok mayam adugi marakta momo nokna yenglibi Laihaubu uzarure. Laihau adusu chinglenga michana khiduna ikaina lukthaduna leirami. Mukna adu loikrabada sanaba lakliba miyamsing adu loina chatnakhirami. Laihau amadi takhelaibudi khanduna thamhaurami. Chinglenna sagelabe adongi mingbu kari kaubuge. Laihau punemlaga masai bungo aihaki iming Laihau haina kauzaido. Chinglen momo noglaga Laihau haiba anthokna supazakre nahaki saktamsi uraga aihak nangbu asum nungsiba henkalakle. Wadu tabada Chandrana khangani amu nang akhoi mada haidoki. Asi haiduna chencha tawrami. Mamabu kibadagi chinglen aduso wa makha taramda adumak manaw nupabu tanaduna chenkhirami. Mataw adu yengjaraga Laihau amasung takhelai adu nokjarami.
aduga mayumda hankhirami. Angang oibagi haunabi Rajkumar ani adu koi chen duna amana haidokani amana haidokanu haiduna waikhum tawduna khatnarami. Jinglena seba haidokano ba ai ima bu yam kizayeba khangde ai de haidokani ima na angang oringai da lamhin ba yade habado nang kawrabo. Jinglen wakhal ngai hak munna khallaga ngarangi babungna akoi ani da sanapor amamam pirakpodo ado aigido nang loino oizaroba nangoda pirageba tawbatabu aina nungsi haikiba adumadine haidokano ba. Chandra momon noglaga adudi ai sanapor animak aigi oirani hoi ai haidoroi ado konung hege ubagane sanapor ado ifamda sinauko madu sinadrabadi aidi haidokani haisini. Asumna konung yaurabada Jinglengi sanapot ado Chandrada pibirami aduga makhoi ani adu yanarami. Somdana takheleina ita nangdi Rajkumar amagi thaloi goi khidoreko lehau momon noglaga ita akhoi hoji angang yamna oirisidi ima babungnaga takhiba thoklabadi soidana phubirani. Mathangi numitane Rasi amasung tomba ani ado matha sana ungduna phamlami. Madu ubada Leihau ngakna ima pabong kaidoba yaurage aduk nungaitana leiribadi kaisu tawdeda sum wa ama khanaramlibani isabu kadai chatke haibano ima ai itaroiga puna mamangni lampakta leiriba pukhri aduda nga mayam ama phana hoi hai madu yengbu chaluge tawbani tombana chathor adu webema thengna de hanjilakanu ko hoi ai ko roida thuna ma dum hanjalake ase haiduna Leihau adu chatkirami. Rasi nungaitana moi pabo karam tawni hojikte asum lusilagle ai haksu khallibani handak mukti thingba khak ngamlaroi mamang thaktadi madugi phatrabi mitrang heibi matai manau ani ado aikhoina maithiba piduna mathwai ado kanbirubagi minungsi poklubadagi dasani taga tawri base matam maduda makhoi ani gi thawai ado lokthok lambana hena pharam gadaba chani hojikti kari sukana ba leiraroi mahakna pairibado achamba thang nate lairembi mayagini lairembi bu nam thak tawduna mahakna namduna munba soidana oigani aikhoi gi paujenba oiriba samuna tambada lairembi ado mahaki sakdi oiriba thang ado lawkhrabada Pangal karisu yaudre mahak umang aduda aduma masa sonduna leire hai phai mahakna phanayamna sakti chenba thang ado paisano landi soidana thengnagani aduda aihakna wariba ase aihaki ichanupi asigidamakni mama aisu ichanupi ase yamna nungshini he aikhoina phana lotnanaba hotnarabasu hinchabi aduna soidana phangnanaba thirakani aikhoi anigi Icha amalay haiba asidi mahak khanglamloi khangdanaba su hotnasi karigumba khangba thoklabadi awafamda tagadawribani hauji aikhoi anigi phibam ase yamna lusilakle aduna aikhoi anigi ichanupi asida karigumba kharadi sinabiramsi natrabadi aikhoi anigi sakti pumba hinchabi aduna lawthokpikhragani wase hainaraba matungda Rasi amasung tomba ado mitrang ama pangthoknabagidamak imungda changkhirami. Somdana Leihau takhelai anidi lampakta asum sanarami. Takhelaina ita tu asida haurisibu peruk natro Leihau harauna mane hekisira ita hekse onthoknabu yamna haureda aidi nahan makhaibu amata ude ase hairaduna ani ado makhut aduna hekta peruk adubu phukpa haurami talak aduda Rajkumar machin manau adu hui amabu phagadabagi tanaraklami maduda soibadagi makhoi anina hektuna thamjariba peruk aduda khongpakna netuna chenkhirami madu ubada takhelai amasung Leihau adu saubana mai haurami adubu machin kangthokpadi ngamlamde hui adu tanaba phangladuna thauri amana punsilami aduga hairaki ho sagelabi ani nakhoi aibu saugano hui ase phana na bohna bada insang ado khongna nekhroba male Leihauna punemlaga soidaba ngamdaba miyoi pokni
Chandrana takhelegi asauba sakpham adu ubada somgi mingbu kari kaubage adum sauna lepidi kari maramgi oibirabano takhelai sauba pumbalo silaga masai bungo masai haki haina zabine asauba kaisu leizate jinglena huyese sarit sarat haiba yamna singba hui makhal amani mahakna nanthokuna chenkiba thoklabadi ipa ibungona soidana ikhoibu chairak pigani masidagi achat awok amata uhodre Chandrana akhoi anina mangkraba peruk adugidema se masigi sel mayega se lobiro machai bungo akhoi madu lawzaroi akhoi chacharagi asi haiduna anidu thaugalon utlamlaga adumak chatkirami Chandrana yamba sagelabi ani asigi manungda nahakna apamnushi phawriba se khara wang chawbi masak yamna nushi base oirangani is yam khangeda angangna Pare, maduna nangi oiro. Aigina itaima aduga ama mahaki mata khara piktak chengtak phajabisina aigi talo oirage. Iyambagina nanaw nupi thokle. Jinglena he angang na irang yam phagan. Isis mayamba aingondaga inaw nupi thokpa adu adagai nang imada tamthora. Chandra momo noklaga adudi iyambagi saidokani. Somdana Leihaona Adudi ita nangisu yum yorabanina lehoroko aisu imana jairamlani ase haiduna mayum tamna harauna lakjarami Mangolda ngahan makhaidi phamduna leirambani adubo ngasidi kanasu udraba aduda ingak ngakna khonjel hauna kaujare mamasu mapasu amata khumlakdrabada ipa pakhatna imungda chenselakpa matamdadi mamaga mapagado unsa ikhui khuina masa ison sonduna laimaida taaduna leiramki matawadu ubada thinthaba tawdana phatchen sinduna mama mapa anibu kauzaduna kapcharami tombana ichanupi nahak lakpa ngairamlibani rasina law napabunga aiga ki mayaya sida lepula aikhoi ki matam loisilakle sidringa gi mamang asida ichada karigumba wafam khara sinaramge Wadu tabada Leihau kapladuna Kaino nakhoi anina idubo ai amukta wakal tahalo matau karamna asumna oiramlibano kanana no aibiyo ima pabung se amukta haibiyo ima gi bema ima icha kuina punsi ase laiminau haina tamlam dramali mamangi matam amada khulasida landa balakpa Echanbi amaka napa aikhoi anina maithiba piki maduda aikhoina minungsi pokluduna magi thawai adudi hinghanbiki masigi damak Echanbi aduna kuina aikhoibu hadanabigi damak sinduna laki napa ibanina imungda mitranga mapang thoklingai matamda khanghaudana Echanbi ado laklaga aikhoigi pangal pumba chingthokpiki aduna mikup khara tamak ngairi aikhoigi hingnabagi lambi Leihau mama mapabu kol aduna chatkino haibagumna hikna kapjare kaplaganu ichanupi maduna karisu kanaba phanglarai Rasina yengoi mangda uriba nahaki upu mathak asida amanba upu macha amakhak lerumgani madugi manungda Lairik amakak yauramgani Lairik ado achamba lairik natte mitrangi oiba lairik nahakna chahi kun surakpa matamda upu asibo hangtoktuna lairik asubu nahakna sijinauko wasi hairamlaga tomba amasung rasi ado khudak aduda utkum chaikhaiduna nuksit marakta tinkhirame mama mapa udrabada Leihau ado ningamdana laimai aduda thajinduna kapjarame Asumna Leisabi pungkak pharakpada ngairibi Leihau ado migi mayumda chatuna afang thabak suduna nongmagi chara tanjarami nongmagi numit amada Leihau aduna migi mayumda thabak suduna leiringai tanja aduda maharani na ukhirami Leihauna thabak adu yamna haisingna tawbagi mataw adu ubada maharani aduna harauna nupi macha
Nahakpu kanagi macha masunone. Leihauna punemlaga. Ima Maharani. Aihakidi kanasu leijatre. Ima ipa pumba taibang thadoktu chat credo. Laisabi pungkak pharakpada ngairibi nahak. Adumna koichat chatuna thabak suribado yengba yamna nungaiti. Aduna ne konungda lao. Leikol senabi oina leirero. Wadu tabada leihau ado harauna Maharani adugi makhongda konjarami. Asumna mahakna thabak suriba yumbu aduda hairamlaba matungda konung tamna Maharani ga laklami. Aduga mahakna tawgadaba thabak khudingmak Maharani na loina taklamki. Leihauna konungda thabak surabasu Rajkumar Chinglen amasung Chandrana ukhidanabani haiduna hotnajarami. Aduna Rajkumar machin manau aninasu Leihau adu konungi leikol senabini haiba khanglamde. Ayuk nungthil leikol senaraga numidangi matamdadi mayumda halami. Asumna matam khara haujin khirami. Haujikti leihau adu chahi kun chap chana surami. Leisabi mapung pharakpagi matik masak matau adu awatpa amata leitana phajabi haibadu oirakhi. Numidang wairam oisilaklabada leihau adu leikolgi thabak ingkhang pumnamak loiraduna chatnanabagi thaurang taurami. Mahakna asum thorakpada Rajkumar Chinglen ga mayoknarami. Madu ubada leihau mamai adu khara khumjinduna thunamak chatnanaba haiduna khongjal yangsilami. Asumna pakhatuna tauringai tanja aduda Chinglenna nahaki oiramale khusi sita hore. Leihau pakhatpoi lakpoi kupsiliba maithong adu phattaki. Adubu thinthaba tawdana amu phat khumjilami. Maduda Chinglen so uhauraduna chingnarap tawna adongi safamado khumjinbiriba karigino. Leihau khonjel ama onthoklaga mazaibungo aihakti leikol sinajabi aribi leisabini. Aihaki maithongda mai chakhibagi dakpham leihobadagi mina ukhrabadi hangoikhini khanduna khumlibani. Ai chajaragi thenglagani. Asi haiduna khuji adu lawdabi adumak thuna chenbu lakpui chatkirami. Mataw adu uraga Chinglen ngakna kari leisabi ribinone. Leihauna pinglingai bi safam aduga haipeti managum tawe. Adubu mahaki maithong adu tasengna loina uhobadi nate. Aigi wakalna oirambasu yaida. Adu chingdi chingnakreda. Numit asigi numidangi matamdani. Leihau adu numidangi chak adu ngantana chathoklaga mapanda hangchit langba thoraklami. Kuina lapnakraba mama mapa anigi sakpambu nauhauna na ningsingjaraga nungaitana leirami. Siramdagi mikup khara aduda mama mapa anina hairamba wafam adu khangning ningsinglaktuna imungda phachinsili. Aduga amanba upu macha adubu lauthoklaga leimaida thamduna munna yingjaraga. Aihak haujikti chahi kun mapung pharabanina masigi lairiki upu ase hanglagi. Lairik ado kamdawbuno yenglagi. Asi haiduna upu adudagi lairik adu lauthoklaga yauriba lairik adu puthoklami. Lairik adu hek yengbada yamna phajaba amasu oirami. Ngaihak yengjaramlaba matungda lairik adubu phaktokjarami. Lairik adugi ahanba leimaida asumna iramki. Anisuba leimaida nahaki I marik ahum tahalu aduga inaba khulai ama pinabiyu haiduna nahaki I aduda chaikhaiduna iyu. Wahai adumak leihauna khudak aduda pangthokjarami. Matam aduda khanghaudana kalam ama mahaki hek mitmangda thoraklami. Kalam adu pairaga harauna onthokna su phajakreda kalam asidi. Leitingi oiba nung kaya amasu thili. Asi hairaduna lairik adugi laimai adugi ahum subada phagluba matamdadi karisu iramde ahangba oiramki. Mathang mathang phagtuna yenglubada ahangba ngaktamak oiramki. Madu ubada leihau. Oh, lairik asidi aihaki punsigi thawdo nongma nongmagi numitsingda thokpa khudingmak isilu hairamale. Asi hairaduna phamung changduna adumak tumthakre. Mathangi numitani leihau adu ayuk nganta yahauduna konung tamna laklami. Konung yauraduna leikolda changduna ising chaijarami. Tanja aduda Chinglenna Sakhelabi adomgi khuji. Leihau pakhaladuna kadomda chassige haiduna wakhal mangladuna tung ona leplami. Kaigino adomna aihaku ubada akibagi mata ulibade.
ꯅꯍꯥꯛꯀꯤ ꯁꯛꯐꯝ ꯑꯗꯣ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯄꯤꯔꯛꯎ꯫ ꯂꯩꯍꯥꯎ ꯄꯥꯈꯠꯅ ꯃꯖꯥꯏꯕꯨꯡꯉꯣ, ꯑꯩꯍꯥꯛꯅ ꯉꯔꯥꯡ ꯅꯐꯝꯗ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯆꯤꯡꯂꯦꯟ ꯁꯥꯎꯅ ꯃꯁꯦ ꯑꯩꯍꯥꯛꯀꯤ ꯌꯥꯊꯪꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯩꯍꯥꯛꯀꯤ ꯌꯥꯊꯪꯕꯨ ꯏꯟꯗꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯑꯃꯥꯡꯕ ꯑꯣꯏꯒꯅꯤ, ꯆꯩꯔꯥꯛ ꯄꯤꯒꯅꯤ, ꯀꯤꯗꯕ꯭ꯔꯥ? ꯂꯩꯍꯥꯎ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯤꯅ ꯀꯤꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯆꯔꯛꯏ꯫ ꯂꯩꯍꯥꯎꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯆꯤꯡꯂꯦꯟ ꯆꯤꯡꯅꯅ ꯅꯍꯥꯛ ꯂꯩꯍꯥꯎ ꯅꯠꯇꯕ꯭ꯔꯥ? ꯑꯣꯟꯊꯣꯛꯅꯁꯨ ꯃꯥꯟꯈ꯭ꯔꯦꯗ꯫ ꯃꯖꯥꯏꯕꯨꯡꯉꯣ, ꯃꯥꯅꯤ, ꯑꯩꯍꯥꯛ ꯂꯩꯍꯥꯎꯅꯤ꯫ ꯑꯩꯍꯥꯛꯅ ꯑꯔꯥꯟꯕ ꯉꯥꯡꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯂꯩꯀꯣꯜ ꯁꯦꯟꯅꯕꯤ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯪ ꯑꯣꯏꯔꯦꯀꯣ? ꯅꯍꯥꯟ ꯃꯈꯩ ꯑꯩꯉꯣꯟꯗ ꯇꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯆꯤꯡꯂꯦꯟ ꯃꯣꯃꯣ ꯅꯣꯛꯂꯒ ꯑꯩ ꯈꯪꯏ, ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ꯫ ꯅꯪꯉꯣꯟꯗ ꯑꯌꯦꯠꯄ ꯑꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯣꯠꯂꯤꯕ ꯅꯠꯇ꯭ꯔꯥ? ꯂꯩꯍꯥꯎ ꯅꯨꯡꯉꯥꯏꯇꯅ ꯃꯖꯥꯏꯕꯨꯡꯉꯣ, ꯑꯩꯍꯥꯛꯇꯤ ꯄꯣ ꯄꯥꯡ ꯁꯨꯗ꯭ꯔꯕꯤ ꯂꯥꯏꯔꯕꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯆꯕꯤꯅꯤ꯫ ꯑꯗꯣꯝꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ, ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ꯫ ꯆꯤꯡꯂꯦꯟꯅ ꯂꯩꯍꯥꯎꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯅꯦꯝ ꯑꯋꯥꯡꯒꯤ ꯈꯦꯠꯅꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯅꯪꯗ ꯑꯩꯒꯤꯗꯃꯛ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯄꯤꯌꯨ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯎꯈꯤꯗꯨꯅ ꯊꯤꯟꯊꯕ ꯇꯧꯗ ꯈꯨꯗꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤ ꯃꯇꯧꯅꯣ? ꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤ, ꯅꯍꯥꯛꯀꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯨꯕꯒꯤꯔꯥ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯤꯟꯒꯤ ꯅꯤꯡꯉꯛꯂꯤꯕꯗꯤ? ꯆꯤꯡꯂꯦꯟꯅ ꯅꯠꯇꯦ ꯅꯠꯇꯦ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕꯅꯤ꯫ ꯑꯩꯍꯥꯛ ꯃꯥꯕꯨ ꯅꯨꯡꯁꯤ꯫ ꯃꯍꯥꯛꯄꯨ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯕꯗ ꯑꯌꯥꯕ ꯄꯤꯅꯕꯤꯌꯨ꯫ ꯃꯍꯥꯔꯥꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯑꯃꯨꯛ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯈꯨꯔꯨ ꯀꯨꯟꯊꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯇꯥꯕ꯭ꯔꯥ ꯏꯅꯥꯏꯁꯥ? ꯃꯥꯡꯗ ꯎꯔꯤꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯦ ꯌꯥꯝꯅ ꯊꯨꯅꯃꯛ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈꯣ꯫ ꯑꯗꯨꯒ ꯅꯤꯡꯁꯤꯡꯒꯗꯕꯅꯤ, ꯉꯁꯤꯗꯒꯤ ꯂꯩꯀꯣꯜ ꯁꯦꯟꯅꯕꯒꯤ ꯊꯕꯛ ꯇꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯃꯁꯤꯅ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯌꯥꯊꯪꯅꯤ꯫ ꯃꯁꯤ ꯏꯟꯗꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯂꯩꯍꯥꯎꯕꯨ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯍꯥꯎꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯕꯁꯨ ꯇꯥꯕꯤꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯆꯤꯡꯂꯦꯟꯁꯨ ꯃꯃꯥꯕꯨ ꯀꯤꯖ ꯂꯩꯍꯥꯎꯁꯨ ꯅꯨꯡꯁꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯁꯥꯖꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯅꯍꯥꯛꯁꯨ ꯉꯁꯤꯗꯒꯤ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯃꯁꯦ ꯑꯩꯍꯥꯛꯀꯤ ꯑꯔꯣꯏꯕ ꯌꯥꯊꯪꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯟ ꯅꯨꯡꯉꯥꯏꯇꯅ ꯑꯣ, ꯏꯆꯝ ꯆꯝꯖꯅ ꯂꯩꯀꯣꯜ ꯁꯦꯟꯅꯖꯕꯤ ꯃꯍꯥꯛꯄꯨ ꯑꯩꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯜꯂꯕꯀꯣ? ꯑꯩꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏ꯫ ꯁꯣꯝꯗꯅ ꯂꯩꯍꯥꯎ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯥꯛꯇꯣꯛꯂꯒ ꯀꯂꯝ ꯑꯗꯨ ꯄꯥꯏꯔꯒ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯋꯥꯅ ꯂꯦꯜꯂꯗ꯭ꯔꯥ? ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯀꯗꯥꯏꯗ ꯊꯕꯛ ꯁꯨꯗꯨꯅ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯒꯗꯧꯔꯤꯕꯅꯣ? ꯂꯩꯍꯥꯎ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯐꯥꯛꯇꯣꯛꯂꯒ ꯀꯂꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯩ ꯃꯖꯥꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯍꯥꯛꯅ ꯂꯟ ꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯃꯍꯥꯛꯀ ꯊꯨꯡꯅꯔꯝꯒꯗꯕꯅꯤꯀꯣ꯫ ꯋꯥꯍꯩ ꯑꯁꯤ ꯏꯔꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯇꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ, ꯑꯉꯟꯕ ꯃꯇꯝꯗꯅꯤ꯫ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯖꯥꯏꯕꯦꯝꯃ, ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯍꯧꯒꯠꯄꯤꯔꯣ꯫ ꯑꯌꯨꯛꯀꯤ ꯆꯥꯅ ꯊꯛꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ꯫ ꯂꯩꯍꯥꯎ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯅꯨꯡꯒꯨꯝꯅ ꯂꯪꯂꯕ ꯌꯨꯝꯖꯥꯎ ꯃꯅꯥꯛꯇ ꯃꯅꯥꯏ ꯅꯨꯄꯤ ꯀꯌꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯂꯩꯍꯥꯎ ꯉꯛꯂꯗꯨꯅ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯖꯥꯏꯕꯦꯝꯃ, ꯆꯤꯟꯈꯥ ꯇꯦꯡꯊꯣꯛꯄꯤꯔꯨꯔꯣ, ꯊꯦꯡꯂꯒꯅꯤ꯫ ꯂꯩꯍꯥꯎ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯖꯔꯝꯕ ꯋꯥꯍꯩ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯊꯤꯟꯊꯕ ꯂꯩꯇꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯔꯨꯔꯕ ꯃꯇꯨꯡꯗ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯍꯔꯥꯎꯅ ꯑꯣ, ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯔꯕꯣꯏꯀꯣ? ꯑꯩꯍꯥꯛꯇꯤ ꯍꯥꯟꯅ ꯈꯪꯂꯨꯗ꯭ꯔꯦꯗꯅ꯫ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛꯀꯤ ꯑꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯂꯒꯅꯤ꯫ ꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯀꯔꯤ ꯍꯥꯏꯕ? ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯅꯥꯏꯁꯥ? ꯂꯩꯄꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤꯁꯨ
ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯕ ꯐꯖꯕ ꯁꯅꯥꯒꯤ ꯀꯣꯅꯨꯡ ꯑꯃ ꯎꯔꯛꯏ ꯍꯥꯏꯕ ꯀꯅꯥꯅ ꯄꯥꯟꯕꯅꯣ ꯅꯈꯣꯏꯗꯤ ꯈꯪꯕ꯭ꯔꯣ ꯃꯅꯥꯏ ꯑꯃꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯃꯗꯨꯃꯗꯤ ꯐꯖꯅ ꯈꯪꯖꯗ꯭ꯔꯦ ꯍꯪꯖꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯆꯠꯁꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯂꯨꯕ ꯊꯣꯛꯂꯕꯗꯤ ꯂꯩꯄꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯗ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯍꯟꯊꯅ ꯈꯟꯈꯤꯒꯅꯤ ꯆꯤꯡꯂꯦꯟ ꯅꯨꯡꯉꯥꯏꯇꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯤ ꯂꯩꯍꯥꯎ ꯑꯗꯨ ꯀꯝꯗꯧꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯖꯔꯝꯃꯤ ꯑꯩꯍꯥꯛꯀꯤ ꯏꯃꯥꯅ ꯃꯍꯥꯛꯄꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯍꯥꯛ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯑꯃꯗ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯄꯅ ꯐꯒꯗ꯭ꯔꯥ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯂꯩꯍꯥꯎ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯥꯛꯇꯣꯛꯂꯒ ꯍꯌꯦꯡꯃꯛ ꯃꯍꯥꯔꯥꯅꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯔꯥꯖꯀꯨꯃꯥꯔ ꯑꯍꯟꯒꯤ ꯅꯨꯄꯤ ꯑꯣꯏꯅꯅꯕ ꯍꯥꯏꯅꯕ ꯂꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯏꯖꯔꯝꯃꯤ ꯑꯁꯨꯝꯅ ꯏꯕꯗꯒꯤꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯍꯥꯎꯅ ꯏꯈꯤꯕ ꯑꯗꯨꯃꯛ ꯊꯣꯛꯅꯔꯦ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯆꯟꯗ꯭ꯔꯅ ꯃꯌꯥꯝꯕ ꯑꯍꯟꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎꯅ ꯂꯥꯛꯂꯝꯃꯤ ꯆꯤꯡꯂꯦꯟ ꯅꯨꯡꯉꯥꯏꯇꯅ ꯀꯩꯅꯣ ꯅꯪꯅ ꯅꯌꯥ ꯍꯤꯒꯠꯂꯒ ꯆꯪꯉꯛꯏꯗꯨꯕꯣ ꯏꯌꯥꯝꯕ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯅꯪꯒꯤ ꯄꯥꯝꯖꯕꯤ ꯇꯥꯂꯣꯏꯗꯣ ꯐꯪꯂꯒꯅꯤ ꯑꯁ ꯑꯩꯗꯤꯅꯦ ꯏꯃꯥ ꯏꯄꯥꯅ ꯁꯤꯟꯕ ꯂꯨꯍꯣꯡꯕꯁꯦ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯂꯩꯍꯥꯎꯕꯨ ꯄꯨꯗꯨꯅ ꯑꯇꯣꯞꯄ ꯂꯩꯄꯥꯛꯇ ꯆꯠꯂꯅꯤ ꯆꯟꯗ꯭ꯔ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯤꯡꯂꯦꯟꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯏꯌꯥꯝꯕ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕꯧ ꯑꯗꯨꯝꯅ ꯇꯧꯔꯨꯔꯅꯨ ꯀꯥꯟꯅꯔꯣꯏꯌꯦ ꯍꯣ ꯅꯪꯒꯤ ꯊꯋꯥꯏ ꯂꯩꯍꯥꯎꯗꯣ ꯑꯩꯒꯤꯅ ꯏꯇꯩꯃ ꯑꯣꯏꯒꯗꯧꯔꯤꯕꯤꯗꯨꯅꯦ ꯉꯁꯥꯏ ꯍꯥꯏꯅꯕ ꯆꯠꯂꯤꯗꯣ ꯆꯤꯡꯂꯦꯟ ꯉꯛꯅ ꯀꯩꯅꯣ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯅꯕ ꯆꯠꯄꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒꯤ ꯃꯌꯨꯝꯗꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯍꯣꯏꯕ ꯑꯗꯨ ꯃꯥ ꯑꯣꯏꯔꯝꯃꯦꯕ ꯑꯩꯁꯨ ꯉꯁꯥꯏ ꯌꯥꯎꯔꯨꯏ ꯆꯠꯄꯗꯣ ꯀꯔꯝꯅ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯅꯍꯥꯟꯇ ꯏꯃꯥꯅ ꯂꯩꯍꯥꯎꯕꯨ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯧ ꯑꯣꯏꯅꯅꯕ ꯍꯥꯏꯖꯔꯨꯔꯤꯕ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯆꯟꯗ꯭ꯔ ꯃꯨꯟꯅ ꯈꯜꯂꯒ ꯑꯩꯅ ꯈꯟꯕꯗ ꯂꯩꯍꯥꯎ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯗ ꯇꯥꯕꯗꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯍꯥꯏꯅꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯄꯨ ꯃꯤꯇ꯭ꯔꯪ ꯇꯧꯕꯤ ꯍꯩꯕꯤ ꯑꯃꯒ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯩꯒꯤ ꯑꯄꯣꯛꯄꯤꯗ ꯃꯤꯇ꯭ꯔꯪ ꯇꯧꯈ꯭ꯔꯕ ꯖꯥꯠꯂꯥ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯤꯡꯂꯦꯟ ꯑꯗꯨ ꯁꯒꯣꯜ ꯊꯧꯔꯗꯨꯅ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯩꯍꯥꯎꯕꯨ ꯁꯦꯟꯅꯕꯤ ꯃꯅꯥꯏ ꯑꯃꯅ ꯃꯖꯥꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯂꯥꯛꯍꯧꯏ ꯑꯃꯨꯛꯇꯪ ꯎꯅꯖꯅꯤꯡꯉꯤ ꯇꯥꯛꯄꯤꯔꯛꯏ ꯂꯩꯍꯥꯎ ꯍꯔꯥꯎꯅ ꯆꯠꯂꯣ ꯈꯨꯗꯛꯇ ꯆꯪꯍꯜꯂꯛꯑꯣ ꯑꯌꯥꯕ ꯄꯤꯔꯕꯗ ꯆꯤꯡꯂꯦꯟ ꯑꯗꯨ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯅ ꯌꯦꯡꯅꯖꯔꯝꯃꯤ ꯁꯒꯦꯂꯕꯤ ꯍꯥꯏꯌꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯜꯂꯨ ꯂꯩꯍꯥꯎ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯆꯤꯡꯂꯦꯟꯗ ꯍꯥꯏꯗꯣꯛꯂꯝꯃꯤ ꯆꯤꯡꯂꯦꯟ ꯍꯔꯥꯎꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧꯁꯤꯗ ꯏꯁꯣꯔ ꯃꯍꯥꯛꯅ ꯁꯤꯟꯕꯤꯔꯛꯂꯕꯅꯤ ꯑꯩꯍꯥꯛꯇꯤ ꯏꯇꯣꯝꯇ ꯁꯤꯖꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯑꯩꯕꯨ ꯀꯟꯕꯤꯔꯦ ꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡ ꯍꯥꯏꯕꯗꯣ ꯌꯧꯕ ꯊꯣꯛꯂꯕꯅꯤꯅ ꯏꯐꯝꯗ ꯊꯝꯕ ꯀꯥꯟꯅꯗ꯭ꯔꯦ ꯅꯐꯝꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪꯉꯣꯟꯗ ꯊꯝꯃꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯤ ꯂꯦꯞꯂꯕꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯔꯛꯂꯒ ꯆꯤꯡꯂꯦꯟꯗꯣ ꯍꯜꯂꯛꯂꯝꯃꯤ ꯋꯥꯃꯜ ꯑꯗꯨꯅ ꯆꯤꯡꯂꯦꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯈꯥꯎ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯎꯔꯗꯨꯅ ꯂꯧꯊꯣꯔꯛꯂꯝꯃꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ ꯂꯥꯏꯔꯤꯛ ꯑꯁꯤꯗꯤ ꯁꯅꯥ ꯃꯆꯨꯒꯨꯝ ꯂꯪꯉꯤꯅ ꯀꯔꯤ ꯀꯔꯤꯕꯨ ꯏꯔꯤꯕꯅꯣ ꯑꯃꯨꯛꯇꯕꯨ ꯄꯥꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯖꯔꯝꯃꯤ ꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯎꯕꯗ ꯆꯟꯗ꯭ꯔ ꯉꯛꯅ ꯇꯁꯦꯡꯅꯃꯛ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯔꯝꯕ ꯇꯥꯏ ꯃꯁꯤꯗ ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯒ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯒ ꯌꯥꯝꯅ ꯆꯥꯅꯩ ꯑꯩ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯨꯔꯒꯦ ꯑꯗꯨꯒ ꯆꯥꯡꯌꯦꯡ ꯊꯣꯛꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯆꯦꯖꯦꯠ ꯂꯣꯟꯁꯤꯜꯂꯝꯃꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯁꯅꯥꯒꯤ ꯎꯃꯪ ꯑꯃꯗ ꯂꯩꯅꯅꯕ ꯍꯥꯏꯅ ꯏꯔꯝꯈꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯩ ꯍꯥꯏꯕ ꯀꯥꯎꯊꯣꯛꯅꯕ ꯆꯤꯡꯂꯦꯟ ꯑꯃꯁꯨꯡ ꯂꯩꯍꯥꯎꯒꯤ ꯋꯥꯈꯜꯗꯒꯤ ꯂꯧꯊꯣꯛꯅꯕ ꯍꯥꯏꯗꯨꯅꯁꯨ ꯏꯔꯝꯈꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯟꯗ꯭ꯔꯅ ꯏꯈꯤꯕ ꯄꯨꯝꯅꯃꯛ ꯊꯣꯛꯂꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯂꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤꯗꯨꯅ ꯆꯤꯡꯂꯦꯟ ꯑꯃꯁꯨꯡ ꯂꯩꯍꯥꯎꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯕꯗ
Nakal aniromdagi angamba hotnaduna luhongba adubu chawna honglame. Luhongba loiraba matungda seliba chaklen adu chaduna leiringai tanja aduda Chandrana lairik aduda asumna irami. Leipak asida leiba mipum khudingma nungi murti khudak asida onthokhalu. Aduga aibudi taibang miyoiba oina lehalo. Asumna ibadagi khudak aduda mafam aduda leiriba mipum khudingma nungi murti onkhirame. Matawadu ubada Chandra harauna. Masigi lairik ase aigi oina phongjabase kayada laibok pharabano. Asi hairaduna murti sing adugi marakta mahakna pamjaba nupi sing adubu khan khanduna mamaya aduda nanduna matomta maningdam jarame. Mikup kharagi matungda waraduna Chandra murti oina laibada waramdani taibang miyoiba amuk olhalage haiduna lairik aduda izaruba matamdadi taibang miyoiba onthorakpadi lairadana murti adu asum chekhaiba henjelaklame. Matawadu ubada Chandra ngakna karino toriba mongsiba. Tanja aduda laire paktagi nupa amagi khonjelda Tau he ningtamba pamjaba Rajkumar Chandra lairik ado hairiba wangkhai pibani aduga ningsingadabari maduda ikhiba wari khudingmak amuk hantokpa yaroido. Chandra kaplaga aihakna maram oiraga pumnamak mang taklabako penaidraba mitrangbu khutna paiduna mahai sanaruba aihak ase kayada lalabano. Aihak asigi tandi ase harauna lawjaragi. Hojikti aihak hinglubagi kari kanarugani. Aihaksu nakhoigumna nungi murti olagi. Asi haiduna lairik aduda asumna irame. He mitrangi lairik aihak pusu nungi murti olhanbiro. Aduga aihakna hek murti onkhibaga lairik nahaksu mangkro. Amukhanna miyoiba haiba jiba asida laklagano. Asumna hek ibadagi Chandra do murti onkhirame aduga lairik amasung kalam aduso uful onkiduna nungsitlakta tinkhirame. Pumnamak asi laire paktagi layam singna yenglaga nungaitana tingthana oina kapjarame. Asumna nungaiba pamluba Chandra do kona thangdadi maralya jarame. Layam tinaraba matungda murti olaba miyoi singa dubo hanagum taibang miyoiba onthokhalame. Adubo lairik adugi maramdi loina kauthoklame. Asumna luhongba adu chawna pangthoklame aduga numit asidagi laipak adu nungai yaifana pankhirame.